Sisipurda kuki ama garina thomdat pirambadagi kulengi lambi phangre aye adu tamina rasi Sisipur ki Khugadam AR ki checkpoint mayada kuki ama accident thokpada makok ta thomadagi haugalakidre haire sita nate Susanpur dasu kuki masen funa bagi darbar su leiri adu haptringai mamangda Susanpur da kuki na hurana semamba lambi iroi onpham ole adu muk tamina rasi Aizol lambi gari fauna bayadre iroi onpham ole adu kuki minai mayamna kangpokpi tu Susanpur gi lambi semgi bado adu kai phibam oire yengone kuki minai noi gi kulen chatpagi lambi oina oithokare adu yengmina rasi ko kuki masen mauna tinaba yadadana Susanpur da kulen munabagi pangphuta phunariaba ado kuki noi kulen munabagi tamakta phunabaro kuki purama kulen thadori bani amana hana chake noi masen phunari bado phunaganu kuki purama loina kulen phangdori bani purama kuki purama loi purama kulen thadori bani aduga kuki minai mayamna kangpokpi tu Susanpur phaunaba hurana semgiba lambi do adusu thakta leriba mapudo aduduna ubadagi kuki minai noigi tawzamando adugi mahaini ising isauna huji leriba kalbharka do thugai biramido hurana semba lambi dusu chatpa yadre do asita nate ko aizol do noina Susanpur dagi aizol chatnaba lambi dusu mapu magi thawjal dagi iroi onpham ole do lore he kuki noigi mato mongse asomna Susanpur da noi masenta pangphuta phunare kulen munabagi asum khani mamangdagi noi se pangphuta phunana leire ko phunau noi masen phunaraga sidokno ado pari mom channel sibu yengbiriba mayam puna pui kai khumnajari ngasi sinau mayam kuki gi video se yamna nungai badagi mayang ngefam da video se pura lakchabani kuki masen phuna dana unabasu yadre aduga kuki na semjaramba hurana semjaba lambi dusu aduki mati huji kaitharaktana chatpa yadre aduga aizol fawada lambi su iroen mam ole lambi thong loina thingye huji kuki moina singrakta kayani kari chana laidori bano aduga huji kuki amasu Susanpur da gari na thomgai birambadagi kulen noi myamna munari ba kulen do mana hana jau khare do adu mathang no su loi yoni adu ichinau mayam kuki singchina maitai da landaraga moina tawjarubagi mahise moi hujik chaba hogalae aduna akoina hujik akoi maitai ama oina akoina haijagadabadi landaba haibase asum ngaiba khara kallasu ngaiba khara warasu landaba haibasidi matam khudimakta mai paiyeba maitai khona lalakta banina ngasi moi masen ta gunaba yadadana moi masen ta kapthatna dana moi masen ta asum phudatna na moi masen ta sinaba leptri base aduga lambi thongju hujik loisalaktana chatpham thokpham leichalактare chatpham thokpham loisalaktare moina hurana semjaba lambi kya du chatpa yadre hojik kukina makharom da kumthara ekai aduga moi chingthakta kakhale kai moi hujik aduki mati wana nungani gi karakta ha leibado adugi phibam ni moina hujik leidori base imphal on da tholakani aisidi hanaki mapok simagidi kukina imphal da thoklaga akhoi maitai mayamna nungaina harauna leibase asmaina phangani aibasimadi kuki gi sima poksimadi loi garabani kari gino aibada kuki minai singna akhoi gi maitai masa karisu mara leijadraba angang student kaya asumna akhoi gi ima kaya moina tamthina otpa neiba tawna hatpa aduga hingna mai thabi giba kaya ama lei garabani ngasi Manipur da moina chagakpadagi Manipur thugaidana awana ta haliba kya thoibase asigumba mahik Manipur thugaina gi honariba asugumba kuki haiba kuki sidi maitaina kaide ongaida Manipur thugaiga da mioi haibase maitai ekhoi leiringai dadi moigi changjafam piroyaba Manipur ima kana gumba amana mache tahanba yaroyaba aduna kuki na hujik khalli base moi hujik tawdori base karino ising chawsalangna lambi chatpa yadre moi gi khunjingju mai thaba honare kuki gi transport main transport mai thare karino moji moina tawdori base kuki noi gi tamak khanbi bada wabi ne karino noina tawdori base noi hojik
refugee ama oina leirakpado adudugi noina semjaruba noina sajaruba noina sagatjaruba mayamdo adudo hujik phangba hore si haigen video se purakpani ba to ichinaw mayam akoi maite ichinaw mayam akoi di hujik akoi gi matam maido akoi gi matam aise asum lakpa hore ko landabanina maite ya thoba kaya na thawai kathoki be ima leba ki tamote kathokpa mayam do lemna ke doi da mangoya ba adong asisu maite ya thoba mayam na ima leba ki tamaktani haina leiriba mayam se maite imana manipur imana aduki matik chauthokchana manipur imagi tamakta maite imagi tamakta maite ya thoba masa kaya ama leiriena imana harauna leiriba maite ya thoba mayam da aduki matik thawjal piri bani ba lemna ke doi da mangoya ba aduna kuki minai noi da hujik haigadabadi noi adumaina sum aduguma matau mawongda noi sum saba thakpa phangdadana laina laithong paktana noi masen ta hanaraga noina tawjarbagi mahaido adu phangdoribani siwa sema hairamge ichinaw mayam mathang amo kuki sibagi paw pura lakjarage ngasi gidi video se matang se loisanjarage mathang amo kamuk unarasi akoi chection na leminasi kanglei pakna yai phare ibido pakhang mana yai phare maitei athauba ichinaw mayam puna mangna yai phare amasung leiriba yelhobi akoi mayam puna mangna yai phare kanglei pakna yai phare